ngasi phongkiba tungan ba Manipuri se phongsing amasum thokiba thawdawa thoksing digi maruoibi I pausing khonga saraga Manipur top channel gi maiki digi myamna thamjigi ahanbada state gi wangbada thokpa maruoiba pausing myamna thamjigi live show da yet papiruba Russian anti-war protester thiba khangdana mangkhre hari United Nations gi Human Rights Office na Russian authorities sing the anti-war protester amabu magna maning makha tamna wangang bagi damak sairak piba yaroi haina khangankhre protester aduna Russia gi istiana control toba channel 1 haina khangnaba aduda live news broadcast tawringe manungda ayet papiki ma hauzik thiba khangdana leidi haina ngangnari UN Human Rights ki wangang loi Rabina Samda sini na hakibada Russian authorities singna protester adugi freedom of expression gi right pangthokpagi damak sairak piroidabani haki mamangda Kremlin na phongdokhibada OBH gi info haina identify tawba maning makhatamba human rights media group amagi nupi Maria Obsinikova na satakhiba thawong adu hooliganism gi thawong haki marasida OBHD infondi nupi edu kadaida laikhibano haiba haujuk phawba khangmangamdri investigation chatringai gi mamangda channel 1 gi employee Maria gi matangda thijin humjin bagi thong satakhi mangna bremya program gi live broadcast menungde anti war poster amaga loinana tholaki haina tas na makhoi gi sourcing gi report thamki tas ki pauda Maria gi mari makhong haujuk phawba khangdana leiri haina phongduraki mamangna Russian pilot amanasu mahakna captain oiriba plane amada tongliba passenger singda Russia na Ukraine sathariba lana du crime amani haina phongdokhibasu laikhrabani Ukrainian diplomat Alexander Sekerba yawba miyo kya pilot aduna mathauna leibana phongdokhiba wafam adubu selu tawki maki warol da mafam asida wa ngang libasi makhoigi captain ni amasum Antalya da taran okli makhoina obeda da tongduna paibagi damaksu thagali lanai yu ena phungdok ningba wafam da Ukraine sathariba lana si crime amani haina phongdorakhi pilot aduna Russia gi flag carrier Aeroflota gi subsidiary oiba obeda da pilot oina thabak tawbani hainasu pausna makhatana su phongdorakli makhasa tharak poina to papaw mana China gi covid laiset saberena hengar hale pandemic horokpagi anganba matamdagi horoga China ra handakta covid-19 gi case masing yamna hengalakpa thingnari high-risk infection hengalakpa si Omicron gi subvariant oiriba still thane ngasi fawbada China da hokiba pungkun ngamari gi manungda anauba case 5,000 ga sani thingnari madugi manungda miyoi million kuntra di lockdown gi manungda leiri masigi mamangna covid infection gi masing numit nini gi manungda 5,000 henki masi Wuhan di ihan hana sandorakiba laisat adugi manungdane National Health Commission China gi matung ina hokiba pungkun gi mari gi manungda case 5,338 local oina transmit okhi lebasi gi mainland province kuntraga mathugi manungna kungani panda symptomatic casing thengnaki China da infection gi masing hengalakpasi atai lebak tadi coronavirus gi infection hantharaktuna hanana thamlamba athingba sing laukthoknaraba matamdani haujuk China da infection masing kanna hengalakliba subvariant stilat asi BA.2 variant hairaga khangnai masi maki parents tagi tongan mani subvariant asi khangdokpa yamna luba maramna masi gi matangna munna yengsinwa amadar khalai World Health Organization gi matungina BA.2 variant asi original gumna yamna sathiba oigani sohari still Omicron infection tawraba patient singdi horakpa matamda tumningba masu masa sokthaba phawgani numit humni gi matungda leihau yamna kana soktaba lokhuba khanauna ba masal sikpa amasum ningthamjan ba masum mihul songma gi sang hengat pa haibisini haina pausna makhatana su phungdorakli makhasa tharak poina to papaw mana shakti sijinaduna mikhalda mai pakhibani Communist Party of India Marxist ki Manipur State Secretary na phongdorakpagi matungina Uttar Pradesh Uttarakhand Goa amasum Manipur BJP na mai paktuna amuhana government semna ba thorang tawri communal polarization kankhatuna akan mamongda money power muscle power amadi aranba thawong sing chathaba government missionary sing sijina bamadi su satna ribul rup sing yawhanduna BJP na state government singda sakti perakhi adubu UP dadi hana leramba masingdagi hantharaki Punjab ki miyamna Aam Adami Party bu mikhalda thagatuna mahoksai goiba party Congress amasum Akali Dal bu reject tokhi Punjab ki miyamna ningthina khalaga vote pibadagi AAP na sauna mai pakhi Manipur right wing politics na makhatana khudum salakhi Manipur State Secretariat CPI M na left amasum Democratic Force khudimagna puna satminaduna
Hindustan corporate regime makhoi policy sing supnam sasan hengalakpa amadi government ki mayokta laiba sing attack tawgi thawong sing mayokta thengna mina ba paujel ni haina su paus na palakli amaromdana model code of conduct laukthokle handak pangthokiba Manipur gi state legislative assembly mikhal de english singa kungani thoga mari lainana thamkiba model code of conduct March taraga mathoi degi laukthokle haidi basi mikhal gi fal laukthorapadi tungan returning officer singna laukhopani haina Imphal East District ki district magistrate Khumantem Daina Devi na thokpa order amada khangali masi galona Imphal West ki district magistrate TS Kiran Kumar nasu Imphal West mikhal gamadi lainana thamlamba model code of conduct lauthokle madu election commission na March taraga mathoida tharak pasirol amadagi ni haidi masi galona state assembly mikhal pangthokpada laukhatkiba license arms sing mari lainaba police station singna thadokna basu khangali haina pausna makhatana spalakli Makasa tharakpoina topa paukrana Manipur UP gi Chief Minister Hongloidari BJP Parliamentary Board ki mifamda Beren Sarda Biswarjit Saru yakre handak pangthokiba state manga gi mikhala Punjab natana Manipur Goa Uttarakhand amadi Uttar Pradesh state singidi BJP na lusingba lengak sing leiragani lengak sing asi sembada Manipur amadi Uttar Pradesh ki di hana gi Chief Minister oiriba singdagi ahongba leiruidawri eduga Goa amadi Uttarakhand gi Chief Minister singdi honglaba yari haina pauksi sina phangwa thajaba yaba source amana hairi mikhal loikraba matung board masing thibasu loikibana state mari asigi lengak semnana ba sapsana sem saba loikre masigi damakta ngasi BJP Parliamentary Board ki mifam su ngasi numidang wairamdagi phamba hokre State Mari Maki Chief Minister Oiramba Singh Party ki State President Singh Amadi Lusingba kya mifam madura saruk yari Manipur gi oina su mifam asi yawnana ba BJP National Leader Singh na kaurakpadagi Caretaker Chief Minister oina Sars Puriwa Nongthombam Biren BJP Manipur Pradesh ki Adhikari Mim Sarda Amadi Mamangi Government Works Minister oikiba Thongam Biswarjit ngasi ayuk Delhi gi damak Imphal thadoki mifam asi mangoinana State Mari asigi lenga semnana ba gi damak Observer amadi co-observer singsu ngarang hablakrabani Parliamentary Board ki mifamaduda hairiba miyoi singa dusu saruk yari mifamasi BJP yoina di khwaidi awang muthaki mifamamani mifamasi da Chief Minister kana na oigani haibadu aduma khanglagani Chief Minister gi phamadumak paigani hairiba singa dudi Manipur yoina nongthombam Beren amadi Uttar Pradesh ki oina Yogi Adityanath ni Chief Minister singani hairibaduna Goa gi Pramod amadi Uttarakhand gi Pushkar Singha Khami ni hainasu paus na makatana sa phungdorakli Luisila po na to papaw mana thabal songba honare pakhang sing san angawba thauri tatpadu mangairi thabal loiraga covid hengalakadra hangnari lin su sinaba saisu su tektanaba tharang paket haningi ibo hanbi sahi anirom miyam ha ka launaruraga covid 19 haujik tapna lakshilakpadagi matam kuini yauksang thabal sunglubadagi tufak tufai salaba pakhang laisabi sing handaki sayesi gi yauksang thabal di mapung fana songhalagani hairakpadagi haujik Manipur gi masi thabal songba haunare thabal mafam sing laisabi sing na laurakta fau amunba sanaba usek mayak saktabagum punsilakpana pakhang masa sing na thabal mafam thibida san angawba thauri tatbagum koisen senaba haunarakle hiramasi gi matangda kumbidagi ibohan bi kaubo ahal amana pokse sida hai sahi anirom covid na lakshilubadagi handak khara tapna thadurakpasi nungaiba poi adubu covid laisatna naba masing taragi mathakta lairibana karigumba thabal songma matungdagi Manipur amuk covid hengalakadra haiba pakat poi pakhang laisabi singsu matam kuina thabal songludagi makhong makhut loina pangsinarabani aduna tawriba laina layong sigi yenglagadi lengaki SOP amadi nga khaningi haiki COVID laina laisat asina hauki bapung kun gamarida miyo amata sian kidrabasu miyo lising amaga samaga marfu mapan COVID-19 test tawbadu miyo taga mari nauna COVID-19 positive oikibaga loina positivity rate na sada 1.2 laidi aduna makhatana COVID laisat asi laktana ba lenga ki akan mamiyeng sang haningi linsu sinaba saisu su tektana ba haiba pawrodu matanga sida seasonaduna miyam gi aning ba apambasu thungan ba aduga COVID laina laisat makhatana laktana bu hotna binaba mari lena ba singda appeal tawki haina pawsna makhatana phongdorakli adu hojikoina di miyam paus matanga sa lusinjarage amasum pathoksagi bida soki balan ki biyaurus miyam nangakpi gani matam gi ba marui bi pausing su miyam de lepalaitan update pizara kana channel sigi meketi gi miyam da thamjari and thank you